BJP na luchingba NDA gi anoba lainga kama center de sem na bahot nariba se alliance partner singna precondition thambana maram oiraga sem ga dauriba jungshina balainga ka si kuina chatloi haina Manipur Pradesh Congress Committee gi President K Megachandra na phongdokrai Imphal gi Congress Bhavan da Paumishin ga unabada Megachandra na makhatara duna center amasung state da BJP gi wave hanthakibagi achauba maram asi BJP na laibak miyam gi yaifanaba taugani haina Pikiba Thazaba Singh Tabakoina Pangtok Pangam the beginning. Miam na BJP the Thazaba Thamdre Haiba se Handake election result asina, Achoba Kudam Ama Oide, Loinana, Center the BJP Gachatmin of a party singa Punshinduna, Laingak Sem Nabahotna Riba Shishu, Matam Yaitok Yasin Tauduna, Tagob War Gifibam the lady. Karigumba NDA Gilanga Clark Patarabasu, BJP in absolute majority Fangbak Ngam the Basina, arrogant oina Laingak Padiyara Haike. Masigi mathakta NDA gi laingak sembada choba role yauriba JDU amasung Telugu Desam Party gi maikaidagi speaker yauna achoba ministry kaya piu haibagi precondition leiri Thamoi Shengna alliance partner oiba tarabadi laingak sembada ashigumba makhal gi precondition asi thamnade maramasina chungshina balaingak semba tarabasu matam khara leiraga withdraw tawrakani haibagi thazaba state congress president asina phongdorakhe Portfolio hana khanba sidi faithful loiba degi yamna trust leinaba gi coalition tadi tawna de aduna sarkar sema matungda whatever it is ai koi gi portfolio yenaba bo su karibu tawor su understanding the manung do tawna yeba pre condition hana thamak pose sarkar si thakra di hena chalaroi haibegi asaw mayek lar ba khudam amane Chandrababu Naidu hojik laidiba sarkar sina jail da thamu misak amani chamidar ga charm metpa adigumba BJP gi magi Serse, as Atuba Matamda, when we withdraw Torkani Highway Tazabiti lay, Azuna Masigi, Langaxi, Queen the Celeroy, and TBCPC, a vote in the center in the state, lady, I was in the Equi, Handaki, Piriba Sina, Yam clear over the Zelloire. Amaromda Hayang Ayong New Delhi, the Pangtoka Doriba Congress Working Committee gave me from the Sarugyanabagidamag Mpcc President K Megachandra Ngasi Imphal Thadokrai. Megachandra na Imphal Thadokringai Congress Bhavan da Paumishinga Unakibaduda CWC gi hayang pangthoka dawriba extended meeting asida CLP gi leader CWC gi members sing sarugyagane Mifam aduda Congress ki future action plan sing khananai nagani loinana handak pangthoka dawriba taragani panchuba Lok Sabha election da Manipur gi oina Congress na solid mai pakpagi damak Manipur gi oiba issue sing pukhatuna khananai na naba special attention lawgani haina sufongdorakhe Panbe abadi auto Manipur Parliamentary Constituency ki MPO ina khallaba Alfred K. Arthur di lakliba Jun mapanda registration taunaba kaurakpadage ngasi New Delhi da changkrabane Iner gi MP Dr. Angomcha Bimola Koizam su hayang New Delhi changlaba yai haide Amaromda Manipur da thokliba irang asiga mari lainana jiribamda mihat mipun gi thaudok ama nauna thorakliba sida Megachandra na nungaitaba phongdok pagaloinana thaudok asibu yaningdaba phongdorakhe Hiramasi Dalaingak na kan bamityang changduna athubada irang asi control taunaba chapchaba thabak laukhat kadabani hainashu takshilakli Nauna elect auraba MP Singh Delhi da tang mapanda moi registration tawagi moi kaurakre chatpa honakre adai amana inergi na hayeng salaba yai aduga after gi chatkre akhoi su ngasi party ki Congress party ki haying extended CWC meeting lay koi CWC extended CWC meeting sida CLP leader yaugani party ki president ai samu yaugani adai CWC ki members sing yaugani aduga masida koi ki future koi ki action plan the party ki pahet kadaba mayam si all India gi oina haying pung 12 da koi meeting lay